mayam bohamukta kaliri taram nokchari ngasisu mayam gidamata pudalakchariba movie asigi mamina mas Jathara movie sida thudo hendona saktam lamkiba singe marakta Ravi Teja Sri Leela asina chingmani Karigumba ganja yonbi nupi amaga police amaga nuchinaraklaba matam aduda Kaligumba police atuna nupi adu ganja yonbi ni khalaklaba matam aduda kari tawgani masini movie asigi maming asi phare movie asigi wari sili bhaujaralige wari isi liba matamda soikibalan kiba yawba taragasu mayamna ngapigani movie sigi hawrapada aikhoina Raja Ram koba police amabu uba phangni Mangsu case amagi matangda thijinba lakpani mangoda laliba case ase Siddharth koba nupa naha ama kanagumba gunda party amana kidnap tawkhibagi thijinba lakhibani Raja Ram so ma ki khungburusing adu kidnapperna leiriba location adu yorpa matamda mahakti yamna ngakpa ama phawri mahak yamnasu kiba phawbi tasena harabada Raja Ram hariba nupa ase yamnasu kiganba amasung yamnasu sel chaba corruption tana masasi pungyom yomduna leiba misakamani mafam aduda lakpa matamda makhoina thiduna laliba kidnapper sing adudi mantri gi masanupa oiduna leramle mataudu uruba matamda hawjek Raja Ram su karimta tawjaba ngamjadre mahakti maklak tum niktuna laikre minister gi masa adu mafam aduda mahakki marup singa famduna yu ngawduna leramli Raja Ram su mantri masa aduga matau karamna wari sanagani khalatuna yamna pakana leramli Maramdi Raja Ram hariba nupa ase yamna kiganba nupa amani madagidi mafam aduda Siddharth hariba nupa adudi minister gi machana mafam aduda hatoktuna yankhattuna thanambagi mawong ama Raja Ramna uba phangki madagidi minister gi macha aduna hare masi nupa se aigi chandupi lawlaba honarine karigumba mahana aigi chandupi lawba tarbadi aikhoigi ijat sanma loina malani haiduna mahapu aina hatoktuna yankhattuna thamlibani haina police aduda harakhe phagani haiduna laliba police adusu matawadu uruba matamda mahak tokpam khangdre pakatpana suloire tanjadura commissioner Rao mangonda phone tawle phone toktuna haraklibase aisu nang minister masagi manakta lei habse khangi maramasina masigi gesasi minister gi masanapa adu jenahanba yaroi aduga asi bhakchang adu mafam amuda dispose tawko ai khangde nangna yana fanaba sinko madudagi Raja Ram su suicide note ama iduna misi asi mina hatpanate masa mathanta atmaga tawjabani haiduna police aduna isalame madudagi madui matung suicide note adu Siddharth hapchaladuna mahapu railway track ta langsoklami madagidi commissioner aduna mangona mu phone tawre aduga mahana haraklibase nang asi bhakchang adu kamdokre maduda Raja Ramna sir madugida muta karimto bhabirabrano aina ne asi bhakchang adu railway track ta hontoklamlapani haiduna le wafamalu taruba matamda somna kanda commissioner adudi Raja Ramda thina chaiba hole aduga mahana re nangna case asi close tawnaba solve tawnaba na aina nambu thakraka nangna case asi bu hena amu hena yam khalaliba amu hena pibam tahandribasi kamai toribano commissioner hare nangna ne asi bhakchang adu railway track ta thamlamli bado khwaidagi fattaba thabak khwaidagi aram thabak am oire nangna asi bhakchang adu railway track adu thamluba taragati railway track adu railway station gi makha pona leibani haibati railway gi SI gi makha da leibani aduga madugi officer adudi makok chakwa mini mahana tawningba gusi tawbani aikhoina ngang basak puso amada taw haiba yaroi aduga asi bhakchang adu karigumba railway track ta leramba taragati case ase mahakki makhada lalani aduga mahana masigi case ase solve tawnaba hondaраklani karigumba mahana case ase paiki taragadi amadagi amada sumsum thiraktuna pot ase aikhoida lakpa yai maramadana nang mafam adu yamna thuna chalo aduga railway track ta leiriba asi bhakchang adu yam thuna lokthokuna mafam amada hundoko haiduna harakhe madagidi mafam aduda railway gi SI Lakshman adusu lagle aduga mahana mafam adu laktuna asiba dubu asum mahana investigation tawba horkpa matamda asiba misi khusi asi natayam chadaba mong amana siri masida karigumba aran kharadi yawre habsi mahana khangmangami madagidi mafam aduda Raja Ram lai aduga Raja Ram laktuna Lakshman haraklibase nang masigi chesira sign tawro aduga asiba si atama kha tawduna sijabane habse akhona khangle maramaduna masira sign tawsalo aduga wari solution ase kari kandabda aremada tension lainabani haiduna hare madini Lakshmana society oradu amti yengene haiduna hare asumna mahana society oradu parubu matamda mahana haralibase masida shiribana pasidi MBA gi student amani aduga masida irakliba khuyi asidi yamna thi marabaduna society orasi kanaguma misakamna mahapu hatokladuna hapsan baswaidna oiramgani aduga mafam masida hontolam boiramgani
ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯥꯔꯥꯝꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯂꯛꯁꯃꯟꯅ ꯉꯥꯏꯍꯥꯛꯇꯗ ꯀꯦꯁ ꯑꯁꯤ ꯇꯪꯈꯥꯏ ꯐꯥꯎꯗꯤ ꯁꯣꯜꯕ ꯇꯧꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯛꯁꯃꯟꯕꯨ ꯀꯦꯁ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯗꯥꯔꯊ ꯑꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯣꯏꯅ ꯍꯥꯏꯕ ꯇꯥꯕꯤꯗꯕꯤꯗ ꯑꯗꯨꯃꯛ ꯆꯪꯂꯛꯈꯤ ꯃꯍꯥꯛꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯄꯣꯠꯆꯩ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯗꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯗ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯀꯔꯣꯔꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯔꯦꯜꯋꯦꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯗꯣꯔꯤꯕꯅꯣ ꯃꯗꯨꯗꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯂꯛꯁꯃꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯔꯦꯜꯋꯦꯒꯤ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅ ꯊꯅꯝꯅꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯩꯁꯟꯗꯨꯅ ꯊꯝꯕꯅꯤ ꯔꯦꯜꯋꯦꯒꯤ ꯑꯣꯏꯔꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩ ꯑꯗꯨꯒ ꯁꯤꯚꯤꯜ ꯀꯦꯁ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯀꯤ ꯃꯈꯥꯗ ꯂꯩ ꯃꯁꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯐꯨꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯔꯦꯜꯋꯦꯒ ꯀꯦꯁ ꯑꯁꯤ ꯃꯔꯤ ꯂꯩꯅꯍꯟꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯔꯦꯜꯋꯦꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯒꯤ ꯅꯃꯥꯗ ꯃꯍꯥꯛꯄꯨ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯂꯛꯁꯃꯟꯅ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯈꯪꯂꯗꯨꯅ ꯀꯃꯤꯁꯅꯔꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯏ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅꯗꯤ ꯂꯛꯁꯃꯟꯕꯨ ꯊꯥꯒꯠꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯛꯏ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯅꯤꯡꯊꯝꯊꯥꯒꯤ ꯀꯥꯟꯊ ꯐꯨꯊꯕꯗꯧꯅ ꯐꯨꯕꯤꯔꯤꯕ ꯃꯤ ꯑꯗꯨ ꯊꯤꯌꯨ ꯑꯗꯨꯒ ꯂꯦꯝꯅ ꯊꯥꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯛꯁꯃꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥ ꯐꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯅꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯤꯅꯤꯁꯇꯔꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛꯅꯤ ꯄꯦꯟꯁꯤꯟꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯁꯨꯝꯅꯇꯒꯤ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯕ ꯑꯁꯤꯅꯤ ꯁꯤ ꯅꯠꯇꯅ ꯅꯪ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯣꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯛꯁꯃꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯥꯛꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯛꯁꯃꯟꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯂꯛꯁꯃꯟ ꯑꯁꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯟꯁꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯛꯁꯃꯟꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯈꯤ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁ꯭ꯋꯥꯇꯤ ꯀꯧꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯛꯁꯃꯟꯕꯨ ꯎꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯂꯛꯁꯃꯟꯕꯨ ꯌꯥꯝꯅ ꯄꯥꯝꯈꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯛꯁꯃꯟꯁꯨ ꯃꯃꯥꯡꯗꯒꯤ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯒ ꯎꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯐꯅ ꯌꯥꯝꯅꯗꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯕꯩꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯃꯛ ꯀꯥꯏꯈꯤ ꯃꯁꯤ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯛꯁꯃꯟꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯒ ꯂꯣꯏꯅꯅ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯛꯁꯃꯟꯒꯤ ꯃꯄꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯁ꯭ꯋꯥꯇꯤꯒꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯑꯁꯤ ꯌꯨꯗ ꯉꯥꯎꯗꯨꯅ ꯂꯩꯕ ꯃꯤꯁꯛꯅꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯀꯣꯏꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯅ ꯐꯥꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄꯨꯔꯥ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯃꯈꯣꯏꯅ ꯂꯛꯁꯃꯟ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯔꯦꯜꯋꯦꯒꯤ ꯑꯦꯁꯥꯏꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯃꯛꯀꯤ ꯃꯄꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯄꯨꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯛꯁꯃꯟꯅꯁꯨ ꯇꯟꯖꯥ ꯆꯥꯅ ꯆꯪꯂꯛꯇꯨꯅ ꯇꯥꯍꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯛꯁꯃꯟꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯅꯪꯅ ꯊꯨꯒꯥꯏꯕ ꯑꯣꯏꯔꯦꯀꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯛꯁꯃꯟꯗ ꯁ꯭ꯋꯥꯇꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤ ꯀꯦꯟꯁꯦꯜ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯗꯤ ꯃꯄꯨꯗ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯂꯛꯁꯃꯟꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯅ ꯍꯪꯉꯤ ꯅꯪꯅ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯊꯨꯒꯥꯏꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯨꯄꯤ ꯊꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯕु नंगना ओल्ड एज होम दा थंबिदुरिबा नत्रा मरम मदुना मदुगिदमक्ता नंग नुपि थीबसे अइना थिंग्लिबनी मदुदा सोमनाकंदा लक्ष्मणनदी अदुमना तौरोय हाइदुना हाइजकी अदुबु मपुदुनादी अइ थाजब ngamde हाइदुना हारे मथंगि नुमिता अखोइना पुलिस ऑफिसर अजित असिबु उबा फंगनि अदुगा मंगोंदा मदन कौबा नुपा अमना सिबरु कौबा नुपा अमगि मथांगदा मंगोंदा हाइरमे
Sibaru Harbanu Pasi Vishakhapatnam Hariba Mapamada Mahagasina Mapamadru Ganjagi Pama Madawi Mapamaduda Mahimarum Tabi Mahuta Silabati Koba Ganja Makalasibo Thai Haidnusum Tamlame Aduga Ate Ganzaga Kinderubum Matamda Silabati Hariba Ganja Sigi Mamanasina Yamna Kahina Tanguna Maramwaldra Mahana Mapamaduda Palm Tobani Aduga Mahana Palm Toba Sigi Matan the Kanaguma Misagamana Hek Hariba Matamdadi Maki Mayok the Lake Hydra Mahana Mahapu He Hatui Masina Tali Vasina Sibaru Harivasana Mapamaduda Loinam Sandokuna Lady Adugum Haki Ganjasi Orisagi Lambi Fawduna Kolkata Yoduna Mahana Mapamaduda smuggling the way Masida Makal Makaka so San Cameron politician Cameron Siori Maramaduna Kanaguma Misagam to the Mongon the Hosipawa could Tabangam Triadinari Aduga Mahaki possession Aduda Makalamagi Magamatami Aduga Madugi Magadu Police Nahe Urubamatam the Su Police to Kiraduna Makoibu Pabangam Jade Izaduna Makoibu Dumak Tadwi Madigidi Madana Wafam Singado Ajita Tamlabamatunda Masigi Mayok the Equine Action Logo Damni Hadan Haraki Madura Ajina Madubu Yakide Maramdi Aina Masigi Matana Kursu Kamba Pamli Aduga Patro Kobonupa Kolkata Labani Aduga Sibaru Haribanupa say Patro Haribamisagaduga Soidram Marile and I'm going to have a say I get a chepat Hazavani Madidi Matangis and the Aquino Wufali Vazi Sibarugi Mapamaduda Highway location Aduda Aquina Sibaru Ubafangi Mapamadu Lariba Police Officer Mana Sibarugi Ganza Singadu Padra Makoi Police Station Aduda Portuna Tamami Maramadura Sibaru Sumaki Poseidable Lona Vidamuda Police Station Aduda Lake Police Station Aduda Police Sibaru Uruba Matamda Came to Kalamde Amasung Nan Angunda Adumna Kilaga in a Kigadavana Hidin Harake Aduga Matanga Dura Mahala Linna Putore Linna do Uruba Matamda Police at Harakevase Maya Titino Linnam Poragana Angona Kilaga Aina Nanga Habitabu Togudamna Hidin Harake Matawasuna Sibarusu Linna do Puturukana Mahala Police do the Chihelami Amusum Police do Accident Shian many Hidin among one case and the Latana Vidamuda Mahala Sunatokini Aduga case at the Su Matanga do the Maklo so cray Aduga Police at the Suma Pamadura Yamna Wana Pring Jongduna call to Shijrami Matanga Su Uruba Matamda Aquina Kamangam Libasi Sibaru Haribuna Pasity Yamna Sativa Yamna Mimshikanda Pam and Havasi Aquina Kamangam Madigi Matangis in the Aquina Wufang Libasi Luxman Su Object Transfer Sale Aduga Mahana Transfer Sale Bazaga say Vishakhapatnam Havidi Sibaruna Markiluinam Sandokuna Deribama Pamadudani Aduga Masigi Wapamasi Havidi Transfer Wapamasi Mahana Mahaki Mapudur Haribumatam the day Mahaki Mapuduri Harabing on Kali the Bahavdore Maramdi Makoi Masi Laxmana Transfer Sale Mapamaduka Nari Hadin Haraki Tasir Habitaragadi Laxman Gimapusi Laxmana Transfer Sale Makai at Makjavani Maramadra Mahasu Yum the Kaina Labor Function Davani Mapusu Stakani Habamatamda Somnakanda Laxmana di Yakiti Maramdi Mana Saturi Mapamaduda Tina Labor Facility Fazana Pamba Hospital Telete Amasum Mapamadura Setpa Matamda Kutong Tiningai Wagani Haduna Mahana Mapudur Hajarami Maramadura Mahana Mahake Mapu Debo all is home the Tamnavita Mata Honarami Mata Udurus Homnakana Mapudri Hobble Riki Maramdi Mamataki Matamda Mahapu all is home the Tamigani Haduna Maha Pakastaduna Mani Adubu Maki Masunupana Mahapu all is home to the Amutamagi Monga Makti Yamna Yaning the Bahavdorami Tawadu was Homnakada Laxmana Dudi Mahaki Maputuna Hajapasingado Amati Yakiti Mata was Suna Mapu Dubu Mahana all is home to Tamami Somnakana Mapudri Saudana Mahana Nupim the Pangabo you haduna Saptoroki Matosuna Laxmansu Mahak Masama Tanta Mahaksu Mahana Transport Riva Kungangaduda Train Tongdun Lalami Madigi Mahana Mapamadri Yokumatamda Mahana Tabak Riba Railway Station at Wiki Piva Madudi Piva Miam Santa Bahab the Wiki Amasung Mapamadura Sanga San Camerum Hamina Chimba Camerum so Punduna Tamamduna Lerembagi Mong to Sugurami Aduga Mapamadura Ising Papana Klionba Amasung Natasha the Mong Camerum Ubagi Mong Uruba Matamda Mapamadura Leriba Railway Constable or Riba Subu Duda Mapamasi Ning Sing to Hadin Harake Aduga Top Railway Station General Matamda Mapamasi Railway Station Sigi Piva Masi Yamna Natasha the Bahavido Wari Hadin Harake Madigi Mahana Mamali took to Yeluba Matamda Mapamaduda Nupa Karana Mapamaduda Ganza Takuna Lerembagi Monga Mahana Uvafangi Madigi Mahana Mapamadura Chantuna Nupa Singaduda Nakoina public places the Karigamamuta Ganja live no Hadin Hangi Aduga Nakoina Pangliva Ganja say Kanadaki Kodai Digino Hadin Sahanke Madigi Mapamadura River Mission Aduna Laxmana Sikanano Habisi Kandakum Makoshu Laxmana Yan Usitawi the Nangakoi Mong Urba Matamda Laxmana Oina Makoibo Taptan Putarami Madigi Makoibo Puratuna Laxman Suma Pamadura River Police Station Lalami
Police station aduna mafam adu leiriba SI Gopalna makoibu mafam adu porapai mawng adu uruba matamda yamna thawai boi de baigi mawng amasu aikoina uba phangli madagi Lakshman harlebasna makoisi public place da ganja saktuna lerambani makoi gi matakta FIR chalo aduga makoibu lokap da namsalu haduna harakhe tawbada Lakshman haribidugi matuina mahakte mateng pang haidraduna mahan oina Lakshman da thina ngangai nangna nasaina thawru tawgele tadana aikoi ithawda khutinjale disi kaigino aduga nang kali urige nang kanano haduna hare ai railway police ki anowe saini haiduna hare wafam rataru matamna Gopalna masi civil matter ni aduga masi case asida aikoina handle tawgadamni nangna railway station da karigumba mangkhiba amasung railway station da laiba case ngadu paigadamni sida khutinjalapai mathokta de haiduna yan ustan harakhe wafam rataru matamda Lakshman sukyan tare madudi masi police asidi ngandaruba matamda kaimta kanararu khaladuna mahasu mafam adudagi tumina dumaglakhe Mandidi numidagi matamda Lakshman su mahakna mahaki kadara pothaduna leningi matam aduda yamna ngakpa thogdoma thogle mahasu nongi makol khara tai haiduna mahasu mahaki constable subuga lunena makol asi karaidagi laklibno haiduna asamasum thiduna laklami asamasum thiduna lakpa matamda jangalda mi kharana wahonga mahatokuna lerambagi mawng ama Lakshman uba phangkhi matawdu uruba matamda Lakshman di yamna saukhe amasung masi karigidamagda tawribno haiduna thina cherakpa matamda gunda singaduna haraklebasina masidi akoidi nungtigi tawba thabaknina masira thudona nangna wa yamagi mathokta de haidun harakhe matawdu urubadagi Lakshman su saudana makoibo police officer amagi manata pudu laklami mafam adula mahar yopa matamdadi makoina wahong halibadari police officer adugi ayaba lorduna hatpa oidun leramli aduga masida akoina khamangam leba ase police officer sina mafam masida mahagi apa mangatani tawribase madigi mafam adula SI Gopal su lerambagi mawng adu uba phangke matawdu uruba matamda somnakanda Lakshman di yamna ngakpa haibdo oire mafam asida illegal oiba thabak ase makoina thengadra hairaga makoigi ayaba yawduna torombai mawng adu uruba matamda mahti yamna ngai madura SI Gopal aduna halibasna nangbu nangina thawru taw haiduna haikhiba natro aduga masida mukhut thinjalagisina kaigino matawdu uruba matamda Lakshman su tawpham lapang khangraduna mafam adudagi masanda adumak tumina halakhe tawriba matawsing adu somnakanda Lakshman su uruba matamda nongalapa matamda mahakso station aduda masanda phamladuna wakal khanjaduna leramli madigi ngarang numidang thenakhiba gunda sing amasung ganja thakpa sing adusu mafam adura puna laklami matawdu uruba matamda somnakanda Lakshman di yamna sawningba habido oire adubu gunda sing aduna mafam adura lakladuna Lakshman da karem kathaina bahawke mafam asira ganja thakani mafam asira leiba sanga sing hatkani haiduna yan usit thawaiduna sumsum ngakpai mawng adura Lakshman su kari toksige haiduna khale madigi mahasu khangni nisang atuna nakhoi platform ki ticket sing adu porakpra lerakpra haiduna hange aduga ticket sing adu piro yenge haiduna harakpa matamda makoisu ticket yawmdabai mawng adura Lakshman na makoibu taptana phuba horake ticket su yawdrabani mahakna chance lawduna makoibu chen duna phuba horake madigi mafam aduragi gunda ama chengkhiba matam aduda nupi ama lerami nupi sing maming asena tulsi kawi mahana makhong tingthoraktuna nupa adubu tuhalami matawdu uruba matamda somnakanda Lakshman di mahapu urubada yam impress oiba habido oikre madigi mahasu train aduda kakaki train aduda kakalakpa matawdu da Lakshman su nupi do wari sanana baidamagda train aduda changaktuna mahasu nupi do wari sanarami nupi do wari sanaba matamda tulsi hariba nupi ase government school gi oja amani haiduna harake aduga kari subject tambi haiduna hangpa matamda science ta ai haiduna harake asumna mahasu nupi duda pungang ngawjaba habido oike amasung nupi duga wari sum sanaduna leramli masigi matungda aikoina sibru hariba nupa se uba phangli mahana mahake mayumda nupi ama bu yolina punsinduna thamduna thamambagi mawng ase aikoina uba phangi mahana nupi sibu punsinduna thambagi maramde nupi sibu mahal angang uringi matamdagi nuksi jarakpani ngawjarakpani pamjarakpani adubu nupi dunadi mahakal hongsi habisi sungya magyakide maramaduna mahana mahaki tawbanga masakti du putholaduna mahana pamjariba nupi dubu mafam adura phadunduna thambani tanjadura mafam adura sibarugi mising adu lai laliba mising ase Lakshman na phurakhiba mising aduni aduga mafam adura sibarugi mamamsu yawri matawdu uruba matamda somnakanda sibarudi yamna sawningba habdo oike makhoi mamadunadi railway gi SI du hatokrasi phukrasi haduna harakpani kaligidamaktono haiduna hangba matamda platform ticket kaktana mafam adura changu baini haiduna harakpa matamda noi platform ticket pawo kakcheba ngamjadabra haiduna sibrudi yamna sawrkhi amsung nakhoiga masugumba wa macha sing asira aibu somsum chenhangi hairabra haiduna thina suserakhe sona gandana Lakshman su tulsi le pungaw ngawjaba haibdo oike mahakte mahana lohongadaba nupi edu tulsini haiduna khanjaribani aduna tulsina impress oina baidamta mahaksu fizol makhan seladuna tulsi unaba lalame
ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯨꯂꯁꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯥꯝꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯇꯨꯂꯁꯤ ꯂꯥꯛꯄ ꯃꯇꯨꯡꯗ ꯇ꯭ꯔꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯇꯨꯂꯁꯤꯕꯨ ꯇꯣꯡꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯊꯦꯡꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯩ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯑꯁꯤ ꯈꯥꯝꯗꯨꯅꯃꯛ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕ꯭ꯔꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯣꯟ ꯇꯧꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯒꯦꯡ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯄꯨꯂꯤꯁ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕ꯭ꯔꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯗꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯤ ꯑꯗꯨꯅ ꯏꯟꯐꯣꯔꯃꯔ ꯑꯁꯤ ꯃꯗꯟꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯗꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯗꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯗꯣꯝ ꯆꯦꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯗꯨ ꯐꯥꯎꯗꯨꯅ ꯑꯁꯨꯃꯛ ꯆꯦꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯗꯟꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯔ ꯑꯖꯤꯠꯇ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯑꯩ ꯀꯃꯥꯏꯅ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯖꯤꯠꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯥꯔꯒꯗꯤ ꯅꯪ ꯅꯥꯊꯩꯖꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯤꯕꯁꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯦꯁꯥꯏ ꯂꯛꯁꯃꯟ ꯈꯛꯇꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯛꯁꯃꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯄꯨ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯄꯨꯂꯤꯁ ꯑꯣꯏꯔꯨꯗꯨꯅ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯂꯤꯁ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯄꯨꯂꯤꯁ ꯑꯣꯏꯅꯤꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯄꯨꯂꯤꯁ ꯌꯥꯝꯅ ꯑꯣꯏꯇꯥꯔꯒꯗꯤ ꯔꯦꯜꯋꯦ ꯄꯨꯂꯤꯁ ꯑꯣꯏꯅ ꯑꯣꯏꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯆꯅꯤꯡꯕꯗꯨꯁꯨ ꯁꯦꯠꯄ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯂꯛꯁꯃꯟꯁꯨ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯑꯖꯤꯠꯅ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯑꯖꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯄꯨꯅ ꯅꯪꯕꯨ ꯔꯦꯜꯋꯦ ꯄꯨꯂꯤꯁ ꯑꯣꯏꯍꯜꯂꯤꯕꯁꯦ ꯅꯪꯁꯨ ꯔꯦꯜꯋꯦ ꯑꯗꯨ ꯅꯪꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯄꯨꯂꯤꯁ ꯐꯅꯌꯥꯝꯅ ꯑꯣꯏꯅꯤꯡꯕ ꯇꯥꯔꯒꯁꯨ ꯔꯦꯜꯋꯦꯗ ꯄꯨꯂꯤꯁ ꯑꯣꯏꯕꯁꯤꯁꯨ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯛꯁꯃꯟꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯦꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯋꯥꯔꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯤꯠꯅ ꯂꯛꯁꯃꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯒꯦ ꯌꯥꯎꯅ ꯊꯥꯕ ꯑꯣꯏꯔꯝꯃꯤ ꯂꯛꯁꯃꯟꯒꯤ ꯃꯊꯧꯅ ꯃꯔꯤꯡꯖꯦꯜ ꯑꯁꯤ ꯈꯪꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯃꯍꯥꯛꯄꯨ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃदनꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯖꯤꯠꯅ ꯃदनꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃदनꯁꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃदनꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯛꯁꯃꯟ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ꯭ꯔꯨꯒꯤ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯁꯤ ꯇꯤꯀꯦꯠ ꯀꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯁꯤꯕ꯭ꯔꯨꯒꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯐꯨꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯁꯨ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯉꯁꯤꯗꯤ 15 ꯑꯥꯒꯁꯠꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯈꯪꯉꯤꯅ ꯉꯁꯤ 15 ꯑꯥꯒꯁꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯁꯛꯂꯛꯎ ꯍꯥꯏꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛ ꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯕꯨ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁꯤꯕ꯭ꯔꯨꯅ ꯊꯥꯔꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ मदन बो खोइद सिनाव हाइदुन हाइरक्खि अदुबु मफम असिदा थोलिबा थौदोकसिंग असि रेलवे स्टेशन थोकपा थौदोक ओइबना अखोइना मदन असि अखोइगी इंट्रोगेशन तौनबा अखोइगी रिमांड थमलनि हाइदुना लक्ष्मण हाइरक्खि नंगबु सिविल की मतंग ओइतरगदि खुथिजलकनो हाइदुना अइंगोन हाइखिबनि अदुबु मसिगी मतंग असिदि रेलवे स्टेशन थोकपा क्राइम ओइबनिना मसिगी मतंग असिदि अइना लोइना पाइरनि हाइदुना महान गोपाल बो मफम अदुदगी चखिनबैदमत हाइखि मतौदु सोमनाकंदा गोपालदि यामना साउनिंगबदि फावरमे मदिगी ngahaki matungda लक्ष्मण असी महाकी फोन कनागुम मिसक फोन तौरतुना महाकी मपु असी ओल्ड एज होम चेंखरे हाइबगी पाउ असी तमलक्खि मदिगिदि लक्ष्मण की मपुदुसु मसुनुपागी मनाक्ता लानबैदमक्ता लक्ष्मण लेरिब खुंगंग अदु तमना ट्रेन अमा तोंदुना लाक्लमे माना ट्रेन अदुदा फमदुना लेरिङै मतमदुना नुपा मचा अमना गंजा योंदुना लेरंबगी मोंग अमा माना थेंगनबा फंखे मदिगिदि मसिगी थबकसि नंगोना कना तौहलिबनो अदुगा लाइक लाइसु तमगेलि लेतदना हाइदुना अंगांग अदु चैबा मतमदुदा अंगांग अदुना मसिगी थबक असी अखोइ चेना तौहलिबने हाइदुना महाना मचेदा खुदोम बिथिलमे मदिगिदि मपु अदु महाके मचेदुगी मनाक्ता लाक्लमे मचेदुगी मनाक्ता लाक्पा मतमदा अखोइना खंबा ngamlibasi महाक्ति अदे कनामतो ओइरमद्रे तुलसी ओइदुना लेमली सोम नाकंदन लक्ष्मणदुना महाना ओजाने हाइदुना हाइजनमनि अदुगा महाके असेंबा करबार सिदि गंजा ललोनबी ओइदुना लेरमले सोम नाकंदन लक्ष्मणगी मपु अदुना उरुबा मतमदा लैसाबी नंगना मफम असिदा गंजा योलिबसिबो नंगी इमुंग मनुंगना कइमता हाइदबरा कइमता चैदबरा हाइदुना हाइरपा मतमदा सोम नाकंददि तुलसीना महाकी मपादुबु कौथोलदुना मफम अदुदा मासु गंजा योनबा यावना लेमबै मोंग अदु उरुबा मतमदा सोम नाकंदा लक्ष्मणगी मपुदुदि यामना ngakpa फावखि मतो असुमना सोम नाकंदा लक्ष्मणगी मपु अमसुंग तुलसीगी मपागा मखोइनि मरि चक्री तौनबा हौरक्खि मदुइ मतुंगदा लक्ष्मणगी मपुदुसु लक्ष्मणगी मनाक्ता लाअमि लक्ष्मणगी मनाक्ता लक्ष्मणगी मपुदु हेक यौरक्पा मतमदा लक्ष्मणना मपुदु थीना चैरदुना
ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯆꯠꯆꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯗ ꯇꯨꯂꯁꯤꯒꯤ ꯃꯔꯝꯗ ꯇꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯗ ꯍꯥꯏꯖꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯦ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯒꯟꯖꯥ ꯂꯂꯣꯟꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯒꯤ ꯃꯄꯨꯗꯨꯅꯗꯤ ꯂꯛꯁꯃꯟꯅ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤ ꯒꯟꯖꯥ ꯂꯂꯣꯟꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯖꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯛꯁꯃꯟꯒꯤ ꯃꯌꯨꯝꯗ ꯁꯤꯕꯔꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯤꯕꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤꯕ ꯃꯗꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯗꯤ ꯉꯛꯄꯅ ꯈꯝꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯕꯔꯨꯅ ꯑꯃꯨꯛ ꯂꯛꯁꯃꯟꯗ ꯀꯤꯍꯟ ꯈꯪꯍꯟꯂꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯌꯥꯇ꯭ꯔꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯕꯂꯤ ꯇꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯛꯁꯃꯟꯗ ꯁꯤꯟꯗꯨꯔ ꯅꯝꯃꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯂꯛꯁꯃꯟꯗꯤ ꯁꯤꯕꯔꯨꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯄꯤꯡ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯁꯥꯎꯕ ꯑꯗꯨ ꯈꯥꯝꯊꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯛꯁꯃꯟꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯇꯨꯂꯁꯤꯒ ꯎꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯨꯂꯁꯤꯒꯤ ꯌꯥꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯇꯨꯂꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯄꯨꯔꯛꯇꯨꯅ ꯂꯛꯁꯃꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯄꯨ ꯑꯗꯨꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯂꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯨ ꯑꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯄꯨꯅ ꯈꯪꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯇꯨꯂꯁꯤꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯗꯣꯔꯛꯏ ꯇꯨꯂꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯑꯣꯖꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯒꯟꯖꯥ ꯌꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯋꯥ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯂꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯒꯣꯄꯥꯜꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯕꯥꯔꯊꯗꯦ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯑꯦꯁꯥꯏ ꯒꯣꯄꯥꯜ ꯑꯗꯨꯗ ꯇꯝꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯒꯣꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯁꯥ ꯀꯌꯥꯃꯔꯨꯝ ꯆꯥꯁꯤꯜꯂꯗꯨꯅ ꯒꯟꯖꯥ ꯀꯌꯥꯃꯔꯨꯝ ꯊꯛꯂꯗꯨꯅ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯥꯏꯛ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯉꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯁꯤꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯃꯄꯥꯅ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯂꯛꯁꯃꯟ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯒꯣꯄꯥꯜꯗ ꯇꯝꯊꯤꯅ ꯉꯥꯡꯉꯝꯃꯤ ꯌꯥꯝ ꯊꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯁꯤꯔꯤꯕꯁꯤ ꯒꯟꯖꯥꯒꯤ ꯃꯔꯝꯗꯒꯤ ꯁꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯁꯤꯔꯤꯕꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯔꯤꯕꯅꯤ ꯃꯔꯝꯗꯤ ꯒꯟꯖꯥ ꯌꯣꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯄꯔꯃꯤꯁꯟ ꯄꯤꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯒꯟꯖꯥ ꯑꯁꯤ ꯐꯪꯂꯗꯨꯅ ꯒꯟꯖꯥ ꯑꯁꯤ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯍꯥꯛ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯁꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯒꯟꯖꯥ ꯊꯤꯡꯉꯝꯃꯒꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯣꯄꯥꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯃꯁꯨꯡ ꯁꯤꯕꯔꯨꯅ ꯒꯟꯖꯥ ꯌꯣꯜꯂꯤꯕꯗꯨ ꯃꯍꯥꯛ ꯊꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯕꯔꯨꯁꯨ ꯃꯍꯥꯛꯀꯤ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯇꯥꯇꯥꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯀꯣꯜꯀꯇꯥ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯒꯟꯖꯥ ꯊꯥꯔꯤꯕ ꯀꯥꯡꯕꯨ ꯀꯌꯥꯃꯔꯨꯝꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯟꯖꯥ ꯂꯣꯗ ꯇꯧꯔꯤꯕꯅꯤ ꯃꯤꯆꯝ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯒꯟꯖꯥꯗꯨꯗꯒꯤ ꯃꯈꯣꯏꯅ ꯁꯦꯜ ꯊꯨꯝ ꯑꯁꯤ ꯐꯪꯖꯗꯨꯅ ꯃꯈꯣꯏꯁꯨ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯖꯔꯤꯕꯅꯤꯅ ꯃꯈꯣꯏꯁꯨ ꯁꯤꯕꯔꯨꯗ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯔꯨꯅꯗꯤ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯑꯗꯨꯗꯤ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯣꯄꯥꯜꯗꯤ ꯁꯤꯕꯔꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯁꯤꯕꯔꯨꯗ ꯅꯝꯃꯝꯃꯤ ꯑꯗꯨꯒ ꯁꯤꯕꯔꯨꯒꯤ ꯒꯟꯖꯥ ꯀꯌꯥꯃꯔꯨꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯖ ꯇꯧꯈꯤ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯔꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯤꯕꯔꯨꯕꯨ ꯐꯥꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯊꯥꯔꯤꯕ ꯒꯟꯖꯥꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯁꯤꯕꯔꯨꯕꯨ ꯀꯟꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯒꯣꯄꯥꯜꯅ ꯁꯤꯕꯔꯨꯕꯨꯗꯤ ꯐꯥꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯤꯕꯔꯨꯁꯨ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯖꯪꯒꯜꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤ ꯑꯃ ꯒꯥꯔꯤ ꯌꯥꯗꯗꯨꯅ ꯁꯦꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯒꯤꯗꯤ ꯒꯣꯄꯥꯜꯁꯨ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯣꯄꯥꯜ ꯊꯣꯛꯂꯛꯏ ꯒꯣꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩ ꯇꯧꯔꯒ ꯀꯥꯞꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯒꯣꯄꯥꯜꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯉꯗꯨꯅ ꯑꯗꯨꯃꯛ ꯍꯥꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯒꯣꯄꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯟꯁꯨ ꯂꯥꯛꯑꯝꯃꯤ ꯂꯛꯁꯃꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯣꯄꯥꯜꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯥꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯍꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯁꯤꯔꯦ ꯑꯩꯒꯤ ꯏꯆꯥꯁꯨ ꯁꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯗꯨꯅ ꯆꯠꯈꯤ
ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯤꯕꯔꯨꯁꯨ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯣꯜꯀꯇꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯐꯥꯒꯠꯇꯨꯅ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ SPꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯃꯈꯣꯏꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯕꯔꯨꯒꯤ ꯒꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯄꯨꯔꯗꯨꯅ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯀꯣꯜꯀꯇꯥꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯇꯥꯁꯤꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗꯨꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯟꯗ ꯑꯣꯏꯅ ꯍꯥꯞꯇꯨꯅ ꯄꯨꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯟꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯛꯁꯃꯟꯁꯨ ꯒꯟꯖꯥ ꯑꯁꯤ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯕ ꯐꯤꯔꯥꯜ ꯑꯃ ꯎꯠꯂꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯈꯥꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯑꯗꯨꯕꯨ ꯊꯠꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯕ ꯇꯥꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯕꯣꯒꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯒꯤ ꯑꯃꯗ ꯒꯟꯖꯥ ꯀꯌꯥꯃꯔꯨꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯒꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯤꯋꯥꯔꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯤꯋꯥꯔꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯞ ꯇꯥꯅ ꯐꯨꯗꯠꯈꯤ ꯁꯤꯋꯥꯔꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯟꯖꯥ ꯂꯂꯣꯜꯂꯤꯕ ꯒꯟꯖꯥ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯈꯨꯠꯁꯨꯃꯟ ꯄꯤꯗꯨꯅ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯥꯎ ꯄꯤꯁꯜꯂꯝꯃꯤ ꯑꯃꯁꯨꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯂꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯖꯤꯔꯥ ꯁꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯜꯀꯇꯥꯗ ꯀꯔꯤꯒꯨꯝꯕ ꯒꯟꯖꯥ ꯑꯁꯤ ꯌꯧꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯐꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯒꯟꯖꯥ ꯑꯗꯨꯕꯨ ꯂꯛꯁꯃꯟꯅ ꯁꯤꯖ ꯇꯧꯕꯗꯨꯕꯨ ꯊꯤꯡꯈꯤ ꯑꯗꯨꯕꯨ ꯂꯛꯁꯃꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯤꯡꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯇꯞ ꯇꯥꯅ ꯐꯨꯊꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛ ꯂꯛꯁꯃꯟꯒꯤ ꯃꯈꯥꯗ ꯍꯥꯏꯕꯗꯤ ꯔꯦꯜꯋꯦꯒꯤ ꯖꯣꯟꯒꯤ ꯃꯈꯥꯗ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯂꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯕꯔꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯔꯨꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯂꯛꯁꯃꯟꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯗꯨꯗꯤ SPꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ SPꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯦꯅꯤ ꯀꯟꯗꯤꯁꯟ ꯑꯃ ꯍꯦꯛꯇꯗ ꯃꯍꯥꯛ ꯄꯥꯝꯃꯤ ꯈꯨꯗꯛꯇ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ SPꯗꯨꯅ ꯍꯥꯏꯔꯛꯂꯤ ꯐꯖꯅ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯔꯦꯜꯋꯦꯗ ꯐꯥꯈꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯈꯥꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯔꯥꯖꯥꯔꯥꯝꯕꯨ ꯊꯥꯔꯝꯃꯤ ꯔꯥꯖꯥꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯞ ꯑꯣꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯈꯤꯕꯅꯤ ꯔꯥꯖꯥꯔꯥꯝꯁꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯂꯛꯁꯃꯟꯒꯤ ꯀꯦꯕꯤꯟ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯆꯧꯀ꯭ꯔꯤꯗꯨꯗ ꯌꯥꯝꯅ ꯂꯤꯡꯅ ꯐꯝꯂꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯩ ꯑꯗꯨꯕꯨ ꯂꯛꯁꯃꯟꯒꯤ ꯅꯦꯝꯇꯦꯛ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯛꯁꯃꯟꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯟ ꯆꯪꯂꯛꯄ ꯃꯇꯝꯗ ꯒꯟꯖꯥꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯛꯁꯃꯟꯅ ꯐꯥꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝꯗꯤ ꯂꯛꯁꯃꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯁꯨꯝꯕ ꯌꯥꯒꯗꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯟ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯒꯤ ꯐꯥꯏꯜ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯔꯣ ꯑꯗꯨꯒ ꯅꯪꯅ ꯐꯥꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯂꯛꯁꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯄꯣꯠ ꯑꯝꯇ ꯐꯥꯈꯤꯕ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯥꯔꯥꯝꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯃꯛꯅ ꯒꯟꯖꯥ ꯀꯌꯥꯃꯔꯨꯝ ꯐꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛ ꯆꯪꯗꯨꯅ ꯒꯟꯖꯥ ꯐꯥꯈꯤꯕꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯒꯟꯖꯥꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯥꯔꯥꯝꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯂꯛꯁꯃꯟꯅ ꯄꯣꯠꯆꯩ ꯑꯗꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯊꯝꯗꯕꯤꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯔꯥꯖꯥꯔꯥꯝꯅꯁꯨ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯂꯥꯛꯇꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯄꯨꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯥꯔꯥꯝꯅ ꯁꯤꯕꯔꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯣ ꯌꯥꯔꯦ ꯂꯛꯁꯃꯟ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯤ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯔꯛꯂꯣꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅꯗꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯩ ꯊꯥꯗꯣꯛꯂ ꯇꯥꯔꯒꯁꯨ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯒꯟꯖꯥ ꯊꯥꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯒꯟꯖꯥ ꯑꯁꯤ ꯂꯣꯛꯈꯤꯒꯅꯤ
Maram aduna masigi thabak asira chenariba mipum khudimak singadu ai phaba pame haiduna harakhi madu oitaragadi makhoina tawriba karbar se masa mathanda mucha khinabani haiduna harakhi madine mafam adura constable amalatuna Lakshman da harakli base khungbangi mi singadu station gi mamang da dharna tawduna leire masida tulsi amasung mapasu yauri haiduna harakhi madigi mafam adura Lakshman lakname Lakshman lakpa matamda khungbangi mi singaduna tulsi bu Lakshman ga wai sanaru na baidang da thajalame maduda tulsi na Lakshman da harakli base ganja singadu kalai lekra haiduna hangi maramdi madugi ganja adu yoladuna makhoigi imung manung chalai jaribani haiduna harakhi masigi karbar sinatana ekhoina pasata na balami amta leite haiduna harakhi tawbadabu tulsi na haribu wafam singadu Lakshman amta tabiramde amasung mahak mafam aduragi gari thoduna tumak chatkhi madagi sibrusu topala pangkhang da badagi mahak railway station adu laklame amasung mafam adura lakpa matamda mipum khudimakti yamna ngangna bhaibu oire madagi sibruna Lakshman da mahak ke ganja singadu karai thamlibunu haiduna hangkhi madura Lakshman na harakli basana aidi nangi ganja amta phakhiba leite haiduna harai madura sibrusu sauduna harakli basana madura puduna chaliba ganja singadu aigini aduga train da haptuna puduna sakhibani haiduna harakhi wafam adu taruba matamda Lakshman na sibrubu railway da smuggling tawe haiduna mahapu arrest tawkhi Lakshman na pamadi mahak masamana mahakna tawriba thabak adu haiduk sarappa adune madu mangni hojibak tholibase aduga masigi wafam asi SP na taruba matamda mahasu pakat railway station tamna chelakhi aduga mahana sibrubu thadokina baidamta harakhi wafam adu taruba matamda Lakshman harakli basana aina mahapu phari base aina phagi yauna phabanate mahak masamak laktuna ganja smuggling tawe haiduna engonda masamangna phongdok charappadagi phari bini haiduna harakhi madura SP na masi nangi ganja nate haiduna amta hayuna taragadi kesasi pharagyan tarani haiduna sibrudu harakpadagi mahaksu aigi ganja nate ganja amta phade haiduna mahaksu upariktabadagi khumakhi asumta aduna sibrubu mafam adragi thadorokpa takhi madigi sibrusu mahake maamgaluna mahake mieduga gari tongduna lakpa matamadada makhoina khanaribasi Lakshman na numidang amakhaktada asugyaba pochai sing ase matau karamna kalaida bu lolibano masibu jungle da loliba zalani haiduna makhoi masal khanarami madigi mahake mioriba police officer adugi manakta latuna jungle da truck kumba changkhiba leibra check tawsu haiduna mahana order pirami somla kadana tulsi su ganja sing adu kalaida thamlibano haibase khanglingi maramadana mahana Lakshman bu somladuna masig matang ase khangdo pamkhi Lakshman bu mahana mahake mayimda chak chasi haiduna kawrami aduga silliba plan sing ase sibrugi mi sing aduga loinana mapaga loinana tawga sinba plani adubu ahamdadi Lakshman su mahana sa kori padu yaramde adubu somla kana mahak mayimda chak chake tawu matamda chaksu thonglamde aduga somla kada mahake mapudile mafam aduda hanubi anauba ma koiltuna hanubi duna mahake da mukta sana thanaba puduna laklame sana thanaba sing adu mahake nusinabi nupina pijabani maramaduna nangsabu yaro haiduna Lakshman da pijapithak amta tawlamde somla kanda Lakshman su sak lamlabani na upai leitrabani na tulusina mahapu sak saje haiduna kaukibani haibsi mahak nisingakuna tulusigi mayum tamna lakhi madigidi Lakshman su tulusigi mayum da chak chabalai chak chaba lapum matam aduda Lakshman su mafam adu mahak phajana phamtharaduna chak adu charami chak adu chaba matamda somla kanda Lakshman di yamna hauna charibani adu tulusina mahak chak aduda karigumba kharadi yansale Karigidamakta yansalibano haiba taragadi mahakna charibadu nisha ama yansalibani aduga madugi nisha adugi mayaina tulusina mangonda ganja sing adu kalaida thamlibano haiduna hanglakpa matamda asengbasi haidaknabagidamaktani madigdi tulusina mangonda mahaki ganja sing adu hanglakpa matamda somlakanda Lakshman su mahakna ganja sing adu ariba train gi bogi de losandana thami haiduna harakhi wafam adu sibrugi mi sing aduna su khangladuna makusu Lakshman hariba mafam aduda makhoigi ganja adubu thiba lalami adu makhoina mafam adura chatluba matamdadi mafam aduda karimta phangdaba haibadu oikhi somna kandana forest officer aduna sibruda video ma yangalami video du uruba matamda Lakshman na makhoigi ganja sing adu jungle adugi kai leiba mafam amada losenduna thamla haibase makhoina khangba ngamkhi madigi makhosu mafam adura chatuna koiti thiruba matamda truck amari thengnarami adubu truck aduda makhoina changladuna yengluba matamdadi truck adudi ihang hangduna leramaki mawng amasu makhoina uba phangjakhi madigi numidangi matamda tulsisu mahakki mapaga kanagumba misak amaga wari sanladuna leramagi mawng ama uba phanglami mahaksu tulsigi manakta changtuna kanaga wari sandaribano karigino haiduna hanglakpa matamda tulsidi nupa adudagi nongmai leiduna leramagi mawng ama mahana uba phangkhi nakhoi si ganja yombadi hentorokuna mi faw halabra haiduna hangkhi aduga nakhoi si gyan taba sungkam ngamlarudabra haiduna harakpa matamda
ꯇꯨꯂꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕꯁꯤ ꯂꯤꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯇꯨꯂꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯁꯤ ꯁꯨꯕꯨꯔꯨꯅ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯌꯣꯜꯂꯤꯅ ꯄꯨꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯁꯤꯕꯨꯔꯨꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯌꯣꯜꯂꯤꯅ ꯄꯨꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯑꯗꯨꯅꯤ ꯁꯤꯕꯨꯔꯨꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯗꯣꯞ ꯑꯗꯨꯗꯒꯤ ꯐꯥꯔꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯂꯁꯤꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯤ ꯑꯇꯣꯞꯄꯗ ꯁꯨꯄꯥꯔꯤ ꯄꯤꯔꯗꯨꯅ ꯁꯤꯕꯨꯔꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯊꯛꯀꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯥꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀꯤꯂꯔ ꯑꯗꯨꯗ ꯄꯩꯁꯥ ꯑꯁꯤ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯁꯤꯕꯨꯔꯨꯕꯨ ꯍꯥꯠꯂꯗꯨꯅ ꯑꯩꯒꯤ ꯆꯦꯗꯨꯕꯨ ꯀꯟꯖꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯒꯟꯖꯥ ꯑꯁꯤ ꯂꯂꯣꯜꯂꯗꯨꯅ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯥꯒꯠꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯐꯥꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯥꯒꯠꯀꯗꯕ ꯄꯩꯁꯥꯗꯨꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯤꯕꯨꯔꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯀꯤꯂꯔ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯈ 3 ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯆꯦꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯖꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯨꯂꯁꯤꯅ ꯂꯛꯁꯃꯟꯗ ꯍꯥꯏꯔꯛꯈꯤ ꯂꯛꯁꯃꯟꯁꯨ ꯇꯨꯂꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯕ ꯉꯝꯖꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯂꯛꯁꯃꯟꯁꯨ ꯁꯤꯕꯨꯔꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯒꯣꯄꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯁꯤꯕꯨꯔꯨꯒꯤ ꯑꯔꯥꯞꯄꯗꯒꯤ ꯃꯔꯤ ꯃꯇꯥ ꯉꯥꯛꯇꯅꯤ ꯁꯤꯕꯨꯔꯨꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯛꯂꯗꯨꯅ ꯁꯤꯕꯨꯔꯨꯒꯤ ꯂꯝꯕꯤꯗ ꯈꯨꯔꯣꯛ ꯊꯥꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯠꯇꯣꯛꯂꯗꯨꯅ ꯑꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯁꯤꯕꯨꯔꯨꯒꯤ ꯃꯌꯨꯝꯗ ꯕꯥꯔꯥꯈꯥꯅꯥ ꯍꯦꯛ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯤꯕꯨꯔꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕ ꯂꯛꯁꯃꯟ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯂꯛꯁꯃꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯛꯁꯃꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯛꯁꯃꯟꯁꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯔꯛꯄ ꯍꯧꯔꯛꯈꯤ ꯅꯨꯄꯥꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯗꯨꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯁꯤꯕꯨꯔꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯨꯔꯨꯁꯨ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯕꯥꯔꯥꯈꯥꯅꯥ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯠ ꯂꯥꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯁꯠ ꯊꯦꯗꯨꯅ ꯆꯥꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯨꯔꯨꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯂꯛꯁꯃꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯇꯧꯕꯇꯕꯨ ꯂꯛꯁꯃꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯥꯅ ꯐꯨꯗꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯂꯁꯤꯒꯤ ꯃꯆꯦ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯨꯔꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯨꯔꯨꯁꯨ ꯂꯛꯁꯃꯟꯕꯨ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯂꯛꯁꯃꯟ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯇꯞꯇꯥꯅ ꯐꯨꯊꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯣꯜꯂꯤ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯗꯨꯅ ꯃꯍꯥꯛ ꯇꯨꯂꯁꯤꯒꯤ ꯃꯆꯦ ꯑꯗꯨ ꯄꯨꯔꯗꯨꯅ ꯇꯨꯂꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯨꯂꯁꯤꯒꯤ ꯃꯆꯦ ꯑꯗꯨꯅ ꯇꯨꯂꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯂꯁꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯡꯊꯔꯗꯨꯅ ꯃꯆꯦꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯗꯨꯅ ꯃꯆꯦꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯨꯂꯁꯤꯒꯤ ꯃꯄꯥꯗꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯤꯕꯨꯔꯨꯒꯤ ꯃꯅꯥꯛꯇ ꯄꯥꯔꯊꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯒꯟꯖꯥꯁꯤꯡ ꯑꯁꯤ ꯀꯣꯜꯀꯇꯥꯗ ꯌꯧꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯜꯀꯇꯥꯗ ꯌꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯊꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯐꯥꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯁꯦꯜ ꯊꯨꯝ ꯈꯔ ꯄꯤꯖꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯤꯕꯨꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣꯐꯤꯁꯥꯔ ꯑꯗꯣ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯑꯣꯐꯤꯁꯥꯔꯅꯤ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯌꯥꯝꯅ ꯀꯣꯝꯅ ꯍꯥꯏꯗꯣꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯄꯤꯔꯁꯨ ꯌꯥꯗꯦ ꯀꯤꯍꯟ ꯈꯪꯍꯜꯂꯁꯨ ꯌꯥꯗꯦ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯥꯔꯊꯣꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯨꯔꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯅꯈꯣꯏꯅ ꯇꯥꯏꯒꯔ ꯖꯣꯟꯗ ꯇ꯭ꯔꯛ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯇ꯭ꯔꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯥꯔꯊꯣꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯇ꯭ꯔꯛ ꯑꯁꯤ ꯑꯍꯥꯡꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯤꯜꯂꯝꯕꯅꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯁꯤꯗ ꯇꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯑꯃꯨꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯉꯥꯡꯕ ꯂꯩꯕꯥꯛꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯇ꯭ꯔꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯨꯕ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯒꯟꯖꯥꯁꯤꯡ ꯑꯁꯤ ꯄꯩꯁꯜꯂꯝꯗꯨꯅ ꯑꯍꯥꯡꯕ ꯇ꯭ꯔꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯊꯅꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯕ ꯂꯩꯕꯥꯛ ꯂꯩꯕ ꯖꯒꯥ ꯑꯗꯨ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯃꯨꯕ ꯂꯩꯕꯥꯛ ꯂꯩꯕ ꯖꯒꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯠ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯄꯩꯔꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯕꯥꯏꯅꯤꯀꯨꯂꯔ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯎꯕ ꯐꯪꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯁꯪꯂꯤꯕ ꯑꯁꯤꯅ ꯂꯛꯁꯃꯟꯒꯤ ꯃꯄꯨꯅ ꯁꯪꯗꯨꯅ ꯂꯩꯔꯝꯂꯤ
ꯂꯛꯁꯃꯟꯒꯤ ꯃꯄꯨꯁꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯔꯤꯇꯥꯌꯔ ꯑꯣꯏꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ꯭ꯔꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯣꯠꯒꯟ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯁꯤꯕ꯭ꯔꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯁꯣꯠꯒꯟꯒꯤ ꯃꯔꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯕꯃꯦꯁꯤꯟ ꯒꯟ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯥꯞꯊꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ꯭ꯔꯨꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ꯭ꯔꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯒꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯗꯨꯅ ꯂꯛꯁꯃꯟꯒꯤ ꯃꯄꯨꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯗꯨꯅ ꯍꯥꯠꯈꯤ ꯃꯍꯥꯛꯁꯤꯕꯨꯅꯤ ꯑꯣꯐꯤꯁꯔ ꯑꯖꯤꯅ ꯄꯦꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯣꯜꯀꯇꯥꯒꯤ ꯁ꯭ꯃꯒꯂꯔꯗꯨꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯕ꯭ꯔꯨꯒꯤ ꯒꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯛꯁꯃꯟꯁꯨ ꯄꯥꯎ ꯐꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯛꯁꯃꯟꯗꯤ ꯍꯥꯠ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯂꯩꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯤꯕ꯭ꯔꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯛꯁꯃꯟꯕꯨ ꯃꯐꯝ ꯑꯃꯗ ꯕꯂꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯛꯁꯃꯟꯅ ꯃꯄꯨꯒꯤ ꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯤꯕ꯭ꯔꯨꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯎꯇꯨꯡꯗ ꯊꯣꯝꯗꯨꯅ ꯂꯛꯁꯃꯟꯕꯨ ꯐꯥꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯟꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯄꯨꯜꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕ꯭ꯔꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯔꯣꯏ ꯑꯃ ꯕꯂꯤ ꯀꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯏꯔꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯏꯔꯣꯏ ꯑꯗꯨꯅ ꯆꯦꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯛꯁꯃꯟꯗ ꯊꯣꯝꯖꯤꯜꯂꯨꯕ ꯃꯇꯝꯗ ꯂꯛꯁꯃꯟꯒꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯇꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯕ꯭ꯔꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯨꯗꯠꯄ ꯍꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯁꯤꯕ꯭ꯔꯨꯒꯤ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕ꯭ꯔꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯛꯁꯃꯟꯅ ꯑꯍꯥꯟꯕꯗꯗꯤ ꯁꯤꯕ꯭ꯔꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯕ꯭ꯔꯨꯒꯤ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯛꯁꯃꯟꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ꯭ꯔꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯕꯤꯈꯥ ꯅꯤꯍꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯨꯂꯁꯤꯁꯨ ꯂꯛꯁꯃꯟꯒ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅ ꯂꯛꯁꯃꯟ ꯑꯃꯁꯨꯡ ꯇꯨꯂꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯐꯖꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯒꯨꯗ ꯀꯃꯦꯟꯕꯨ ꯑꯣꯏꯒꯦꯔꯥ ꯕꯦꯗ ꯀꯃꯦꯟꯕꯨ ꯑꯣꯏꯒꯦꯔꯥ ꯄꯤꯅꯤꯡꯕ ꯄꯤꯕꯤꯔꯝꯃꯨ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ